much giveaway the participate tawbirokpagi damakta adu makha tana comment pibiro suggestion pibiro aduga makha tawa giveaway me amama dasu participate tawbiro aduga video sing dasu adumgi nungaitaba meyam share tawbiro meyamgi wari share tawnaba meyamga interact tawba yam nungaijai adu ngasi video je mu hapsarage ngasi Friday ne du hangai tawba daina homlak suboina weekly giveaway ngasi zik taw german video ji lor pada kana winner no soidina khangani sigi weekly giveaway je anoba subscriber sing khangbi daw lega su hafta kudingi aina thaga chaba video sing da comment bibirak sing dagi aina mayamna comment bibirak pa yeng bibadagi sumaina youtube na bisa pirak je phangwani na aina ngamjaba khara mayam da share tawjabani ado recharge ki form da ina mayam da pijaga dawbani sise aduna anoba subscriber sing na khangbi daw legadi mayam sumaina tawbane comment bibiro mayam na comment bibirak pa suggestion bibirak pa aduga semtok ningba mapada mayam na haibirak pa sing do ai loimbak semtok jaraga ai video sing je namjabane ai video number blog tawba hairaga tawjagi banna chade mayam na nuksi bibidagi subscribe tawbiraktana yengbirakana tawbadagi asi sumaina video nambo ina oigibane mayam ai ming kesam paten aduga ai akhoi channel mayam nuksi biduna hojik 30k subscriber yogdore mayam so 30k yogukanda aina giveaway ama tawjagani habado adugi su video dugi link ai hapsaramge mayam aduda su comment pibiro anoba subscriber sing khangbi daw legadi 30k yogukanda akhoi inaw mana mana keno support mayam ama giveaway tawge na mana sponsor tawge na haibirakpane adugi su magi keno du support sing du su mayam how tangbiyo magi support ki production maming na ms victories food ko ne mayam ngasigi video sida keno khatang ni na lottery khatang ne ina si videos da hapsa dui share duna adugi mamang da mayam thabiro ko handak se ai comment pakna hanba ngamudre ai gi thabak achin bakhar leibidagi duna mayam na thabiro ko comment sing dagi comment khar khanga charga ai comment reply video do ina hanjaram ge comment haina hanba ngamde na mayam waro bi to bi no ai soidana amu kitang komok pa timing da ai soidana lemba hanjarake mayam mayam na nuksi bi yam harawe adidi ai video hapjarage sigi message sina khwarakpam priyojitegi ne swimming gi blog ma sembir o na hai si abnauna swimming chat pagi ni ngasi yu ado ai ju chat la kan ai soiduna semjarake mathangi message sina mangal kabram dagi dadagi temaga nushinagi wai ai soiduna matang am chabam dai tawjarake mathangi message sina vivek omna oinam je lottery faudruga zu ming lauk piro e vivek oinam amka ju ado mathangi sina bro question am tang hangjage na hai manipur gi blogger anamba video ai yengjai adu aina pamjani yengjabi Chetan Diaries adu ai inspire tawgibna Dayanand Khuraijam aduga ngasi sigi video se ngasai gi lottery tawdui poche treat abunau pretty jojo haibese sina khwaide view am phangi sidagi tawjadoine hoji lottery hongno be na tama mangda tawbidu chap manai sumaina ai gi ngasai gi URL je namjalani paste tor matungda aina ko dan namani aduga get YouTube comments haibese ai sida click tor matungda comment 188 comment pibire sigi video sida adudi start namasi aduga lottery horji longjam Romeo Tina Kaisam pabanangre Roshan Nanau Thoy Lasubanta Chanu YouTube official channel adidi paba thodre Sophia Nira Abebe Ton Yumnam and winner thole winner gi maming winning chumbam June congratulations winning chumbam June aduga mathang da soidana participate tawiro mayam video si loi bu yeng video ta thank you so much mayam na video yeng biba advertisement yeng biba aduga subscribe to biba da makta mayam bo hiningai leitana thaga phongdok chari mayam gi blessing yaudra mayam gi thauja mayam gi support yaudra di ai kemta ngamjaba na chade mayam na support to biba dagi ngakta ne ngasi aina sing ngamjari bising je matung ta video sing desu comment soidana pibiro mayam thank you aruga anova viewer subscribe to bidribo ibiragadi soidana subscribe button nambiro mo bell icon nambiba kaubiganu mayam ngasi di video mata si solution jarage mathangi video amada mu thangnasi mayam bye bye mayam si traffic jam thoe minute tara trawnga muti fare sidai traffic jam wedin leje lane ani makta side ani makta gi gai thujan bedagi smai thoini